ngasi phongkiba tongan pause amadi social media dagi lokachaba pausingi update pijari ahanbada maruiba pau kuki singna tangkul naha ama phurakpagi wahauda letalda kanglup masen nongna ungkhatnarakle Chief Minister Y Khemchana Phungjangin Balte Bir Tikendrajit International Airport unakre kuki lalobo singi blank fire da kuki lalolob JRA gi kedar ama sire UKNA na MLA ngur sangnur sanate da ai bachirol piduna sengdokna bakhangan kre Miyamge aning bathungani hairabadi MLA dagi resign tawgani haina Pawmilian Haukipna phungdokre Zomi area da kihan khangan bagi thabak chatharakpa yaroi haina CVDF na phungdokre Lambi hangdokpinaba haijarakpadagi minister na nagagi lupsinga wari tanakre Nongna Chief Minister Oiraklaba Khemchan amadi Minister Loken na mayai lambi semgani hairakpa thagatli adubu kaithel nangnaba mawongdadi semhaningde haina IDO samurogi maikeidagi phungdokre GRA na kuki leader singdagi order laktabana get hangu yakhidaba kuki militant singa thabak punna tominai takpani haina copy palna phungdokre RTI Thakre Chief Minister na Thangal Bazar ki semgat chagalib sing yengsinkre development project sing athubada loisinaba official singda khanghankre Chief Minister Y Khemchan Achan Mirai Naidana thabak tawrakani thajai haina MLA Lokeshwar na phungdokre Custom officer ahumgi mathakta CBI na FIR register tawkre Minority Maitei Pangal Singbu Minister Amata Pidana Nathaiduna Thamba Haibasi Hakjina Lowi Haina MSA na phungdokre Manipur gi IDP singna anoba lengak asida thajaba mayam ama thamlakli NESIDS fund sijinaba ngamdaba awangnongpoki state singi manungda Manipur na anisubada laire India US na interim bilateral trade agreement ki framework ayaba pikre Modi na luchingba BJP lengak na devices technique lepkadabani hairikli Adom na haujik yengbiriba channel asi kanglei pauthang YouTube channel ni channel asida iramdam amadi mapalamgi maru oiba pausingi update taba amadi yengba phangbigani channel asina pau upload tawrakpa matamda adom-adomgi device ta notification uba phangbinaba amadi channel asibu pungning thogatbiba oina sungsoi soidana subscribe tawbiduna bell icon nambiu haijabaga loinana Haujik pausing amuk sandongna pijari haukiban numidangda Litan police station ge manung chanba Litan Sairei Khong village da kuki singna phurakpadagi tangkul na ama sokpagi wahauda maikei adomda kanglup maselgi nongna ungkhatnaba thokle thodok adu thokraba matungda khosaunaraba miyamna mara leiba sing phade haiduna Litan police station da thomjilakpadagi irang thokki amaromda ingna signa wari sanaraga customary law gi matung ina wathok asigi warosin puraknanaba kuki students organization yauna kuki amasung naga lupsing na miyamda apil tawrakli Litan Sairei Khong village ta thokiba thodok adu kuki students organization Ukhrul district na akanba mongda condemn tawrakli lup asina thadorakpa chirol amana hai mayai kaba chinjak sijinaduna khungang anigi khunja singi marakta isam chamna ningai changdanarakpadagi thodok adu thokibani Litan Sairei Khong gi village authority gi khuthangda thodok aduga mari leinana yasinaba purakhrabani adubu asopan nanglaba miyoising adugi imung manungga wari sanaduna customary law gi matung ina yasinaba purakle nakal ani yasinaba puraknaba honaringegi chairakta mathong maram khangdana miyam horoklaga khana chainabagi thodok mayam ama thokiba yaningde thodok aduna jimlo nariba khungang ani nungsi chanana leiminabagi phibamda akaiba thogalakpa yai hiramasigi matangda leibak miyam civil society amadi mari leinaba authority singna yariba makai pungning phathabibaga loinana thodok adu kanglupki oiba mityengda yengsinbidanaba honagadabani hairi amaromda Litan Sairei Khong village authority na thodok adu condemn tawkhibaga loinana mipung kudingmak pungning phathana lebinaba amasung thodok aduki matangda kanglupki oiba wafam pusilaktanaba phungdorakli hiramasigi matangda thadorokpa chirol amana hai ngarang numidang pung 9 makhai tabada tangkul amasung kuki phuruki meyai kaba chinjak sijinaba miyoi kharagi marakta ningai sangdanaba thorakhi thodok aduda AS Sterling Koba miyoi ama sokhi sokloba miyoi adugi imung manungna Litan Sairei Khong gi chief Hemkothang Baiteda pau pirakpaga loinana nakal ani wari sanaduna customary law gi matung ina yasinaba puraknaba mifam ama pangtokpa haina lepnaki adubu sokloba miyoi adugi imung manunggi miyoising laktaba maramna mifam pangthokide madugi mahuta Sikingbung khulgi khulai paiba miyoi kayamarum laklaga Litan Sairei Khong village chief gi yumda attack tawrakhibani haire
Fairjol District ki Thalon Assembly Constituency ki MLA Phungjangin Balte Masaka hen ngamlaktabadagi ambulance amada Churachandpur dagi Imphal tamna purakre BJP ki MLA Phungjangin Balte na Bir Tikendrajit International Airport ta yaurtringai ki mamangda Chief Minister Yumnam Khemchana matam khara ngaiduna laiki chawrangna nungthil gi pung mari makhai taba matamda MLA asibu Delhi da punabagi damak airport ta air ambulance ama ngairaga laiki thuna yangna MLA Balte Manipur lenga ki ambulance amada family gi mioi ani ga loinana yauraki mahakpu airport ta Chief Minister Y Khemchana taramna oki air ambulance ta pukhatringai da Chief Minister ga MLA asiga ambulance ta yamna signa wari sanaki pawasina makhatana hai Phungjangin Balte masagi anaba asina maram oiraduna mahakpu layingbada mateng pangnanaba Manipur lenga ta haijaraki mahakna haijarakpagi matung ina Chief Minister masamakna akhanaba miyeng changduna Bisnupur district ki Phaujakhai ikhaida Thanga Assembly Constituency ki MLA Tongbram Robindro amasung Kumbi Assembly Constituency ki MLA Sanasam Premchandrana ngaiduna lahanki MLA ani asina Phungjangin Balte ga loinana Imphal tamna laki amasung Chief Minister na ngaiduna leiriba mafam aduda makhogi ambulance adu thaujilaki panbaya badi Manipur thokliba kangluki irang asina matam aduda mahakpu masak khangdaba kangbu amana Rims Rota tamthina phubadagi MLA asi yamna sathina sokhibani matam adugi government na mahakpu kudaki oina air ambulance langduna Delhi da puraga layeng chathaki matam sangna layeng laba matungda mahak pharaktuna mayum Fairjol da lakibani mahakna mayum da halakpada Manipur da Maitei ga Kanadanaba amasung ingna signa laiminanaba wafam ahanba oina phongdoklamkhibani MLA asibu nungthil Phaujakhai ikhaidagi oktuna purakpada yaukhiba MLA Tongbram Robindro na hai Manipur da anoba popular government lairakpadagi ingtapa phibam hanjinhanaba honaduna lakli atuba matamda mahosagi phibam da hanjilaklagani haibagi thajaba chawna lai Phungjangin Balte Imphal da lakduna mapan state ta layengba chalankhibagi thorang asi ingtapa hanjilakpagi khudam ama oina lawba yabra hangba wahangi pakhumda mahakna hai lengaki maru oiba pandamdi ingtapa phibam hanjilhanbani tongan ba phuruk ki miyoi singna saruk yaduna assembly mifam pangthokibadu mahoksa ki phibam hanjilakpagi maru oiba khudam oina lawba yai haiki Kuki militant singna ngarang sontalda nongmai blank fire tawbada kuki laloglup JRA gi gedar ama laikhidre hari makhataba paw ngaiminase United Kuki National Army UKNA Mar Division na Furup adugi MLA Ngurcha Nur Sanate da akanba warning tawbaga loinana Manipur lengakta saruk yabagi maram ahiba chirol oina February 12 phawbada piraknaba khangankhre karigumba wafam adu thabak oina pangthoraktrabadi chapchaba action lawrakpaga loinana hena sathiba phibam ama lakpa yai haina kihankhre Manipur lengak sembada Kuki Jogi MLA ahum saruk yakhibagi political gi oiba luraba tanpham asida akanba wafam adu phongdorakhibani makhoigi rajniti gi khongthang adu Kuki Jo amasung Mar Phurupta tangdu leitadaba phawale makhoina Manipur lengak chawgatliba adu masage Phurupta namthak tawbani separate administration natraga union territory ama demand tawriba singi pukning wakal nathai hannaba thoksil amani Ngurcha Nur Sanatena lawriba thodang adu hakjina lawbaga loinana Mar nupi angang kaya hatkibagi tekchak Sanatena pugadabani Mar Inpui General Headquarter amasung Mar Civil Society kayana hanjin warning tawkibasu lairabani mahakna lokhalakliba khongthang adu makhatana khangduna leiba ngamlaroi aroiba oina khangali madudi Sanatena aiba chirol oina lup asida chengdorakadabani Kuki Jo Phurupta leiba miyoisingna mahakpu changjapam piba yaroi karigumba changjapam piramlabadi natraga mahakpu chawgatlamlabadi thorakpa afafadagi tekchak khudingmak masana pujagadabani Mar Civil Society singnasu Sanateda minungsi pokpa natraga sawgatpa sungya yaroi wafam asigi mayokta thabak tawraklabadi hen khudong thiba mayoknagani haina akanba wafam thamkre Manipur lengakta sawgaliba Kuki Jo MLA ahum asi natana lemoriba MLA taret nadi miyambu bitre tawba laite miyamge aningba thungani hairabadi MLA formdagi resign tawgani haina Saikot Assembly Constituency gi MLA Pomilian Haukipna phungdokre Churachandpur gi B Bhangnomda mahakpu taramna opugi thorom amaga mari leinana Hills Journal na hangba wahangi paukumda MLA Pomilian Haukipna mathaki wafam asi phungdokladuna makhatana hai MLA ahumgi wafamdi khangde adubu lemhoriba Kuki Jo MLA makhoi ki oinadi Kuki Jo miyamna lawkiba warepta adumak khongpham chetna lepli aikoina miyambu thawoidaba amadi thajaba manghankiba laite MLA ama oina tungda kari karamba thabaksing tawge haina khallibage haina hangba wahangi pakhumda MLA Pomilian Haukipna hai government sembada yawba haibasiga MLA ama oina leiba ani asi yamna khenei MLA haibasi miyamgi mihut ama oina miyamgi damak thabak tawbani aduga lengakta minister ama natraga
Karigumba position ama paikraba haiba asidi lengaki agenda solve tongnaba aronba ngakani haina wasak lawkrabani legislature ama haibasi matam pumbada lengaki policy singi matangda wahang toba ngami maramdi miyamna khanba mihut ama oibanini MLA famdagi resign tongningbagi apamba leibra haina hangba wahangi pakhumda MLA Pomilial Hokimna makhatana hai wafam asigi matangda makhoi MLA taret kupna khanagani karigumba miyamgi apamba thungani hairabadi MLA famdagi resign phawba tawrakpa yai haina phongdokhi Akaknaba MLA kharada target tawduna handaki han khanganba warolsing social media gi khutangda miyamda santorakpa laibak thibani asigumba thong asi zomi operational area da amuk hanna chatharakpa yaroi karigumba chatharakpa tarabadi public order gi interest da Central Village Defense Force CVDF Churachandpur na tumina laithokloi hairi Central Village Defense Force na thadorokpa chirol amada mathaki wafam asi phongdorokpa loinana apamba amadi aningba loinana pendaba khudingmak political amadi representative ki khutangda loisingadabani maram asina hingsa gi thawngsing chathabagi thabak leptuna ingtapa puraknaba honaminasi hairi haukiba numit humnirom Churachandpur da irang tholkiba adubu laksinaba honabada churchingna lokhiba thodangbu apenba phongdorakhi mapu matam amada hekta hingsagi thongsing anti social element singna chatarakpa yabana miyamna mikupna humsingna laiminasi miyangmi punsi lanthum ngaknabagi damak chapchaba thabak lokhatnabasu CVDF na masigi unit khudingmakta khangankhre Lambi thingbaga mari lainana kuki amasung naga group singi marakta ungkhanarabagi matangda deputy chief minister Losi Dikhona mari lainaba naga loop singa unaduna wari sanakre kuki gi civil society organization sing United Naga Council amadi deputy chief minister Nemcha Kipgena haijarakbagi matung ina Losi Dikhona liangmai jengmei rongmei tangkhul amadi inpui community sing yauna tongan ba tribal gi loop kun henbagi mihut singa unaduna wari sanaki lambi thingbagi matangda naga amasung kuki gi marakta tension wangkal lakpadagi phibam phadaduna nakal ani gi marakta yasinaba puraknaba tongan ba lupsinga unakibane nakal ani gi marakta pau phaunaba watpadagi chathok chasinda athingba thamnabadugi tension wangalakibane haina phongdokhi Nauna Chief Minister Oina Wasak Laukraba Yumnam Khemchan amadi Wangoi Kendra gi MLA su oiriba Minister Oina su Wasak Laukraba Khuraijam Local Mayai Lambi hairagasu khangnariba Wahangbam Laikai dagi Kakching Lamkhai Fawba National Highway 137A bu matamga chunaba mongda semgatkani hairakpada Initiative and Development Organization Chamurona thagatpa phongdorakli lambi semba asi kaitel nangnaba mongdadi semaningde haina su phongdorakli IDO na thadorokpa chirol amada chahi kayadagi matamga chunaba mongda mayai lambibu semgat sagatpinaba haijaduna matamgi lengakpa singda tatana mayai lambigi miyamna haijaduna lakrabasu akaiba khara mensillaga thambiramba adu Imphal West DC Rajkumar Mayang Lambamna lamdam asida PR leiringaida akanba miyeng changbirakibana ngasidi matamga chunaba lambi ama oiraknabagi damak Chief Minister Yumnam Khemchana lakliba February 4 dagi thabak hounaba flag off thoram pangthoknaba silliba asina lamdam asomgi miyamda anoba mayol ama chonghanbata natana honglokliba malemgi awonba asida lamjen yaujaba phangbagum phawale lambi asina maram oiraga khangmu thakta soinaiba imung manung kainaba loinana mirolbi kayagi ningba kaikhiba lambi adumakti oiraroi khanbada Chief Minister amadi Minister bu Thagatpa phongdorakli lambi asibu semgat sagalakpa matamda mari lenaba department singnasu quality maintain taungnaba amadi thabak suhanbada kupchen senabiu hairli loinana lambi asida subcontractor kayagi sendanpham onthokutuna miyoibagi punsi kaya mantikna khiba adugumna phibam adudi ohellagumsi loinana mamang thakta lambi asibu thabak paikhat khraga contractor amatana subcontractor Pithok Piganu haina wafam su thamlakli lambi asi semgat sagatpada lambi gi nakyeta leiriba mathau tadraba drain kaya asisu matamga chunaba mongda semgat piramu loinana miyam chanariba lambi da drain onthoktuna phattaba mahi machum kaya tahaliba sing asisu tungkoina chatnaba yaba mongda sembiramu haina su appeal torakli Lemukongda duty tariba Nepal suba GR na kuki lusingba singi order laktabana get hangba ngamloi haina naga sing chathok chasin tawbada athingba thamlakiba asimak kuki laloba singa kusamna duna thabak tawminai haina takpani loinana area aduda dominate tawriba kuki militant singi apamba matung ina thabak tawre haibani haina Committee on Protection of Indigenous Peoples in Central Land kopi pal na thadokpa chirol amana hairi chirol asina makhatan hai February 3 ki numit ungba matung pung 12 makairom tabada Lemukongda duty tawriba Nepal suba Gurkha Regiment gi kangbuna church ki conference ama yaruraga makhoi gi khulsingda halakiba icham chamjaba naga miyambu chingmang amasung
ꯂꯩꯃꯈꯣꯡꯗ ꯑꯊꯤꯡꯕ ꯄꯤꯗꯨꯅ ꯆꯜꯍꯟꯈꯤꯗꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯊꯧꯑꯣꯡ ꯑꯗꯨ ꯌꯥꯝꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯑꯃꯁꯨꯡ ꯑꯟꯑꯦꯊꯤꯀꯦꯜ ꯑꯣꯏꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯃꯐꯝ ꯑꯗꯨꯗ ꯗ꯭ꯌꯨꯇꯤ ꯇꯥꯔꯝꯕ ꯅꯤꯄꯥꯜ ꯁꯨꯕ ꯒꯨꯔꯈꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯀꯥꯡꯕꯨꯅ ꯀꯨꯀꯤ ꯂꯤꯗꯔꯁꯤꯡꯗꯒꯤ ꯑꯣꯔꯗꯔ ꯂꯥꯛꯇꯕꯅ ꯒꯦꯠ ꯍꯥꯡꯗꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯅꯥꯒꯥ ꯃꯤꯌꯥꯝꯗ ꯑꯊꯤꯡꯕ ꯄꯤꯈꯤꯕ ꯑꯗꯨ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯑꯣꯡ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯗꯨ ꯅꯥꯒꯥ ꯃꯤꯌꯥꯝꯅ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯑꯁꯤꯒꯨꯝꯕ ꯏꯟꯗꯤꯌꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯅ꯭ꯌꯨꯇ꯭ꯔꯦꯂꯤꯇꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯃꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯃꯦꯟꯗꯦꯠꯇ ꯌꯥꯝꯅ ꯍꯛꯆꯤꯟꯕ ꯋꯥꯍꯪ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯀꯨꯀꯤ ꯂꯤꯗꯔꯁꯤꯡꯗꯒꯤ instruction ꯂꯧꯔꯒ ꯊꯕꯛ ꯇꯧꯕ ꯃꯥꯟꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯔꯨꯜ ꯑꯣꯐ ꯂꯣ ꯇꯧꯔꯤꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤक ꯅꯦꯁꯟ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯅꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯤꯚꯝ ꯑꯃ ꯃꯥꯌꯣꯛꯅꯍꯜꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯁꯦꯅꯥꯄꯇꯤꯗ ꯐ꯭ꯂꯠ ꯔꯤꯂꯤꯐ ꯐꯟꯗꯀꯤ ꯃꯇꯥꯡꯗ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤ ꯂꯩꯅ ꯊꯕꯛ ꯇꯧꯕ꯭ꯔꯥ ꯍꯥꯏꯕ ꯈꯪꯗꯣꯛꯅꯕ ꯌꯨꯠ ꯒ꯭ꯔꯨꯞ ꯑꯃꯅ RTI ꯊꯥꯈ꯭ꯔꯦ ꯁꯦꯅꯥꯄꯇꯤꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯗ ꯔꯤꯂꯤꯐ ꯐꯟꯗꯁꯤꯡ ꯑꯦꯂꯣꯀꯦꯁꯟ ꯔꯤꯂꯤꯁ ꯑꯃꯁꯨꯡ ꯁꯤꯖꯤꯟꯅꯕꯒꯤ ꯃꯇꯥꯡꯗ ꯃꯃꯨꯠ ꯇꯥꯕ ꯄꯥꯎꯈꯨꯝ ꯈꯪꯍꯟꯅꯕ RTI ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯊꯥꯈ꯭ꯔꯦ ꯐꯦꯕ꯭ꯔꯨꯋꯥꯔꯤ 5ꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯤꯌꯥꯝꯒꯤ ꯑꯌꯥꯕ ꯑꯃꯁꯨꯡ ꯋꯦꯜꯐꯤꯌꯔꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯅꯍꯥꯁꯤꯡꯒꯤ ꯚꯣꯂꯨꯟꯇꯔꯤ ꯃꯣꯃꯦꯟꯇꯝ ꯌꯨꯠ ꯔꯥꯏꯁ ꯐꯣꯔ ꯆꯦꯟꯖꯅ ꯀꯨꯝꯖꯥ 2013 ꯑꯃꯁꯨꯡ 15ꯗ ꯏꯁꯤꯡ ꯏꯆꯥꯎꯅ ꯅꯪꯈ꯭ꯔꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯇꯦꯡꯕꯥꯡꯕꯒꯤꯗꯃꯛ ꯀꯥꯏꯊꯣꯛꯈꯤꯕ ꯑꯃꯁꯨꯡ ꯌꯦꯟꯊꯣꯛꯈꯤꯕ ꯔꯤꯂꯤꯐ ꯐꯟꯗꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯨꯟꯅ ꯗꯤꯇꯦꯜ ꯈꯪꯅꯕ ꯔꯥꯏꯠ ꯇꯨ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯛ 2005ꯒꯤ ꯃꯈꯥꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤ ꯐꯥꯏꯜ ꯇꯧꯈꯤꯕꯅꯤ YRFCꯒꯤ ꯃꯦꯝꯕꯔꯁꯤꯡ ꯍꯥꯏꯕꯗ ꯁꯦꯅꯥꯄꯇꯤ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯈꯨꯟꯗꯥꯔꯤꯕ ꯏꯃꯨꯡꯁꯤꯡ ꯏꯁꯤꯡ ꯏꯆꯥꯎꯅ ꯌꯨꯝꯀꯩ ꯃꯥꯡ ꯇꯥꯛꯍꯟꯈꯤꯕ ꯄꯣꯠꯆꯩ ꯂꯝ ꯑꯃꯁꯨꯡ ꯁꯟ ꯃꯥꯡꯈꯤꯕ ꯂꯣꯏꯅꯅ ꯃꯔꯨꯑꯣꯏꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯃꯥꯡꯈꯤꯕꯒ ꯂꯣꯏꯅꯅ ꯆꯥꯎꯅ ꯑꯋꯥꯕ ꯅꯪꯈꯤꯕꯅꯤ ꯂꯨꯞ ꯑꯁꯤꯅ ꯍꯥꯏꯈꯤꯕꯗ ꯍꯧꯈꯤꯕ ꯊꯥꯁꯤꯡꯗ ꯑꯋꯥꯕ ꯅꯪꯈꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯝꯄ꯭ꯂꯦꯟ ꯐꯪꯈꯤ ꯃꯈꯣꯏꯅ ꯍꯥꯏꯔꯛꯈꯤꯕꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯊꯥꯖꯤꯜꯂꯕꯁꯨ ꯔꯤꯂꯤꯐ ꯁꯄꯣꯔꯠ ꯐꯪꯈꯤꯗꯦ ꯍꯥꯏꯅ ꯋꯥꯀꯠꯂꯛꯈꯤ ꯐꯤꯜ ꯚꯤꯖꯤꯠ ꯑꯃꯗꯤ ꯚꯤꯛꯇꯤꯝꯁꯤꯡꯒ ꯎꯅꯕ ꯃꯇꯝꯗ ꯏꯃꯨꯡ ꯀꯌꯥꯅ ꯂꯩꯉꯥꯛꯀꯤ ꯃꯇꯦꯡ ꯂꯧꯅꯕ ꯑꯃꯨꯛ ꯍꯟꯅ ꯑꯄꯤꯜ ꯇꯧꯈ꯭ꯔꯕꯁꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯐꯪꯗꯦ ꯍꯥꯏꯅ ꯄꯥꯎꯗꯝꯂꯛꯈꯤ RTI ꯑꯁꯤꯗ ꯂꯨꯞ ꯑꯁꯤꯅ ꯊꯤꯔꯤꯕ ꯗꯤꯇꯦꯜꯁꯤꯡꯗꯤ ꯃꯔꯨꯑꯣꯏꯅ ꯗꯤꯖꯥꯁꯇꯔ ꯃꯦꯅꯦꯖꯃꯦꯟꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯈꯥꯗ 2014-15ꯒꯤ ꯑꯣꯏꯅ ꯁꯦꯅꯥꯄꯇꯤꯗ ꯁꯦꯡꯁꯟ ꯇꯧꯈꯤꯕ ꯐꯟꯗꯒꯤ ꯗꯤꯇꯦꯜ ꯔꯤꯂꯤꯐ ꯐꯟꯗ ꯔꯤꯂꯤꯁ ꯑꯃꯁꯨꯡ ꯌꯨꯇꯤꯂꯥꯏꯖꯦꯁꯟꯒꯤ ꯗꯤꯇꯦꯜ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯒꯤ ꯐꯨꯗ ꯂꯤꯁ ꯔꯤꯂꯤꯐ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯕꯦꯡꯛ ꯑꯦꯀꯥꯎꯟꯠ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤꯒꯤ ꯗꯤꯇꯦꯜ ꯐꯨꯗ इंस्पेक्शन अमसुंग डैमेज असेसमेंट रिपोर्टसिंगनी हाइरी इम्फाल बिजनेस कमर्शियल हब अपग्रेड तौबगा मरी लेना थंगाल बाजार हौजिक चथरिबा रोड डेवलपमेंट अमसुंग रिनोवेशन वर्कसिंग ngarang ayuk चीफ मिनिस्टर युमनाम खेमचाना हक्तेंगना येंगसिनख्रे लोइनाना मरी लेनाबा ऑफिशियल सिंगदा डेवलपमेंट प्रोजेक्ट की थबकसिंग क्वालिटी मेंटेन तौनबा अथुबदा लोइसिनबा वाफम थमख्रे मार्केट एरिया दा मियामना चथोक चसिन तौबदा हेना नुंगाइनबा अमसुंग अर्बन इंफ्रास्ट्रक्चर फगलहनबगी मरी लेनाना डिपार्टमेंटना पाइखलकलिबा गवर्नमेंटना पाइखलिबा थबक थौरमसिंग अदु हक्तेंगना चीफ मिनिस्टर वाई खेमचाना येंगसिनबा चटखिबा खोंगचट अदुदा थांगमैबन केंद्र की MLA खुमुकचम जोय किशन कैसामसोंग केंद्र की MLA सापम कुंजगेसो द PWD म्युनिसिपल एडमिनिस्ट्रेशन की हाउसिंग एंड अर्बन डेवलपमेंट डिपार्टमेंट अमसुंग इम्फाल म्युनिसिपल कॉर्पोरेशन की सीनियर ऑफिशियल सिंगसु सरुक याखी खोंगचट अदुगा मरी लेनाना मफम अदुमक्तदा चीफ मिनिस्टर वाई खेमचाना ऑफिशियल सिंगा इंटरेक्शन प्रोग्राम पांगथुकी लोइनाना हौजि पाइखलिबा थबक थौरमसिंग अदुगी फिबमसिंग अदु कुपना रिव्यू तौबा यावना थबकसिंग अदु कयाम यामना क्वालिटी मेंटेन तौना सुरिबनो हाइबदु हक्तेंगना येंगसिनखी लोइनाना मरी लेनाबा डिपार्टमेंट की ऑफिशियल सिंगदा हौजिक सुरिबा थबकसिंग अदुना मफम अदुदा कारबार तौरिबा ट्रेडरसिंग अमसुंग मियामदा खुदोंग चादबा कया मायोंगनरिबा सिंग अदु येंगलगा मतम चाना अमसुंग क्वालिटी लेना थबक सुरिबा थबकसिंग अदु अथुबा मतमदा लोइसिनबा अकनबा इंस्ट्रक्शन पीखी चीफ मिनिस्टर वाई खेमचांदी तौगे खनबदा तौबा लुचिंगबनी महांगना स्टेट असिगी मियामगे दमक अचान मिराई नाइदना थबक तौरकनी हाइबगी थाजबा लई हाइना खुंद्राकपुम केंद्रगी कांग्रेस MLA थोकजोम लोकेश्वरना फोंदोकरे खुंद्राकपुम ओवांग लेकाइदा लैबा यंग डेवलपमेंट ऑर्गेनाइजेशन की चही 52 सुरकपगी मपोक कुमोन थौरमदा MLA TS लोकेश्वरना मथकी वाफम असि फोंदोकलदुना मखाताना हाइ करीगुंबा अचान मिराई नाइना थबक तौदुना पामदबा तौदोक मखाताना थोरकलबदी मदुगी टेक्चाक चीफ मिनिस्टरना पुगदबनी
Hanagi Chief Minister Nongthomba Birengi Lengakna Warisin Purakpa Ngamdragasu Ngamgani Haibagi Wakalonda Singtam Kenaba Thamdana Lusingba Ama Oina Tabak Tokbiraknaba Chief Minister Y Khemchandgi Puning Singsinki Mahakna Makha Taraduna Hai President Rule Lengak Manungda Khongthang Ahum Lakta IDP Sing Mayumda Hanjilhangani Haikiba Adu Ngasi Phawbada Kayam Yamna Tabakta Ontoklabage Haiba Chief Minister na Miyamda Khanghalu IDP Singi Damak Mayum Maikei Semgotpa Yauna Center Dagi Pirakliba Akanaba Scheme Sing Asi Naikai Sengbiyu Hainasu MLA Thoksom Lokesona Phongdoki Central Bureau of Investigation CBI na Mizoram da thabak tawba custom officer ahumgi mathakta lupa lakh 35 henbagi lanna sel logibagi maramda FIR ama register tawkhre Churachandpur da leiba yumda thiba humbagi thabak chathakre haina agency gi paw asina su phongdokle masak maming takthokdaba officer ahum adugi manungda retired superintendent ama amasung inspector ani yauri maru oina hairiba official sing asina border dagi lana purakpa polam sing adu illegal Gratification Lauraba Matungda Tadokibane, Pawasigi Matung inna case asigi official registration adu February ahumda Additional Commissioner of CGST Gauhatina Wakachabagi Matung ina Taukibane, Kumza Lisingani Kunitoi Kulumdogi Matamda, India Myanmar border Manakta Laiba East Mizoramgi, Champai Taonda, Custom Preventive Posta Tabak Toba Matamda Makoigi official position abuse Toki Haina Maral City CBI na Haikibadi official sing asina Kwamaru amasung foreign surup sing Faki adubu legal procedure sing induna seize documentation Togdana Tadoki Paraba Polam sing adu Tadok Nabagidamak official sing asina Lupa La Contramanga Tadokman Oina Lokibani illegal fund flood threat Tonaba amasung evidence Komjinabagidamak CBI na state manga Assam Guwahati Arunachal Pradesh ki Itanagar Bihar ki Patna amasung Manipur ki Churachandpur da leiba makhoi gi yum amasung office sing da punna thiba humbagi thabak sing su chathakre hari Manipur da NDA ge anoba lengak sembada Manipur Maitai Pangal MLA ahumgi manungda MLA ama minister phawba hapi daba haibasi NDA lengak asina minority singbu namthanaba chatharakpani haina lawi haina Minorities Students Association MSA na thamlakli wafam asi ngarang Manipur Press Club ki thangjing hall da pangthokba pawgi mifam amada MSA gi president PH Ijuz Ahmad na pawmisingda phongdokhibani mahakna hai matam koina president role thamluraba iramdam Manipur da handak nauna NDA sarkar gi lusingba singna Manipur da restore and peace hanjilakna ba phurup suna pham yanthokpiduna sarkar sembada minority Manipur Maitai Pangal singbu minister amata pidana nathaiduna thamlakpa haibasi hakchina lawi apunba Manipur ama oinaba ngasi phawba minority Maitai Pangal singna thodang kaya lawduna su lakli loinana awaba kaya saruk yaminaduna lakminaraga handak nauna sarkar sembada kari maramgi damak mitop amagum Manipuri Maitai Pangal singbu minister gi pham pidabano hanglakli iramdam asigi damak khanjaba apunba Manipur ama oinaba honajariba Maitai Pangal singbu NDA government asina minority namthanarba chatharakpani haina lawdaba ngamde haiki mahakna makhatana amuka hai asigumba one nation one relation ge wakan khanba ngambagi wakalon asi athubada thadukpiduna Manipur Maitai Pangal gi leiriba NDA MLA ahum asigi manungda MLA ama minister pham pigedabani minority affairs ministry asi minority oiriba Maitai Manipur ki Maitai Pangal gi MLA singda pifam thoktabara haina MSA Manipurna lengak loi singda hanglakpaga loinana hojik chief minister oiriba Y Khemchan amadi NDA gi lusingba singnasu thabakta onthok piraknabasu Minority Students Association na aroiba oina appeal torakli Manipur ki tongan ba relief camp sing da lairiba internally displaced person IDP singna chief minister Yumnam Khemchan na IDP singi matangda phongdokkiba wafam adubu taramna okladuna makoi gi damak yaifanaba thabak kaya ama tawrakani haibagi thajaba thamlakli Manipur ki chief minister Yumnam Khemchan na wasak lawdringai nongma watlingai da haikiba singi mafam oyu natraga tamgi mafam oyu violence crisis asina maram oiduna mayum maikei laikidraba miyoi singi yaifanaba tawba asina lengak ki ahanba khongtang oigani haikibani anoba lengak asigi lambi da tingkhong tumbo Yudaba Oisano Haina Yaifa Paujil, Pibaga Loinana IDP Singi Body Singi Joint Statement Amana Hairakli Madudi, Kumjali Singani Kolomdoi Me Umdagi Hokiba Ethnic Violence Asina Maram Oiduna, Tokiba Humanitarian Crisis Asibu, Atubada Matik Saba,
step loduna address dongnaba lengakta taksinkhre makoina hai sahi ahumlom asida awaba khudongthiba kaya ma unaduna lakli adubu hojikti justice stability amasung inclusive governance ngamnaba lengak asida achoba thajaba thamli haina Churachandpur Meitei United Committee Meitei Council More Meitei Union Kangpokpi amasung Iko Dolai Thabi Torbungdagi lanjenarakiba victim committee singi cherol asina punna thadorokpana hairakli North East Lamdamgi infrastructure sengwat sagatnaba center na thadarakpa fund lupa crore lising ohumga chani hena thabakta sizinadana adumak leiri haina pawa mana phungdokle masigi matungina asamna lupa crore lising ama tara nithoi unset oina leiri aduga manipurna lupa crore chamri nifuma thoi unset oina leiduna ani subada leiri Ministry of State for Donor Sokan Mazumdar na phungdokibada North East Special Infrastructure Development Scheme gi makada December 13 lising ani kuntaruk phawagi oina lupa crore lising ohum chani taruk bakta sizinadana leiri state singi oina fund sizinaba ngamdana leiriba singadudi asamna lupa crore lising ama tara nithoi thabak kunthra nithoi pending oina leiri manipurna lupa crore chamri nifuma thoi Nagaland na lupa crore chamri taruk Arunachal na crore chahum mariputra manga Tripura na crore chahum Nepal Mizoram na crore chani humudra manga Meghalaya na crore chani yankai Nepal amasung Sikkim na Puna lupa crore chamaga tare ni hari state sing asigi official sing na haibagi matung ina lamdam asigi tas terrain statutory clearance phangba watpa amasung land issue sing na marum oiraga thabak sing asi losinba ngamdabani donor gi source na hai sahi ani gi mamangda sanction tawkiba project kunthra gi manungda chada yankai dagi hena fund sizinadana lemhauri losinba ngamdana leiriba project singi manungda lambi thong education health tourism civil aviation power amasung digital connectivity thabak singsu yauri India amasung United States na thangja numita bilateral trade agreement ki ahanba phase ki framework yanaba purakle haina lokthokre framework asigi makada nakal animang na pot chai singi input duties handahanduna trade chathanaba ki damak thabak lokhatlagani hari joint statement amagi matung ina framework asina February 13 da President Donald Trump amadi Prime Minister Narendra Modi na hawdokhiba US India bilateral trade agreement amuk hana chechilhale hari US na India ki polam singda thamlamba tarif Chada Yankai de Gitara Nepalda Hantha Lagani Aduga Indiana US Industrial Goods Amadi Food and Agriculture Product na Singba Polam Kayada Input Duties Muthatkani Natraga Hantaragani Pek Asigi Ahanba PS Asi March Tha Mayaidagi Chana Naba Sign Taunagadori Pek Asigi Makada US na February 3 ki India gi thau longnabagi damak thamkiba charge kun manga gi tarif muthatkre maramdi New Delhi na Moscow dagi oil director natraga indirect oina loksillaroi haina thajaba pibadagini hairi Makatarakpa pauda Kuki Human Rights Council na Modi na luchingwa BJP lengakta condemn torakli KHRC na haiba matung inna lengak asina Kuki community gi self determination gi tambak tawriba khongjangbu thingnaba amadi mai paktanaba thabak lokhalakli haina phongdokli KHRC na thadorpa statement amada Modi lengaki devices tactics asibu khudakta lepnaba amadi Kuki community gi damak separate administration amagi demand torakli Council asina lengak asina makhogi mihut singbu namthak tawduna sizinari haina maral su sirakli Modi lengakna Kuki community gi mayokta tawriba devices agenda asidi human right violence ni makhogi mihut singbu sizinaduna aikhogi self determination gi right asibu manghali haina statement aduna phongdokli makhatana Manipur government ta Kuki MLA sing yawhanbasi community asigi manungda khatnanaba sengwatpa amasung khongjang asibu chontha naba honaba khongthang amani center na KNO amadi UPF ki leader singbu suspension of operation su agreement ki makhada sahi 15 dagi hena namthaduna thamlakli aduga Kuki gi issue singi political solution ama puraknabadi karisu mitjeng changde lengak asina maibu Chanari Kuki community na masida tumina lei roi haina council asina makhatana akanba wafam phongdorakli Mahausagi phibamda hanjilaktuna amuk hanna kanglop masel nungsi chanana leminanaba honabada achoba thaudang logani haina All Manipur United Club Organization gi President Sanjoy Sorokhaibamna phongdokre kwa kaithel akham laikai de leiba amugo gi office ta pawmisinga unaba amada amugo gi thomisinga sakang maikhang nabagi thorop amada wafam asi phongdokhibani mahakna hai haujik lamdam asida thokliba thodok wathok asi hiram kudingda amukona saphonglakbadagi ngasi phawba hanba leitana miyamga loinana saruk yaduna lagli
ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯑꯆꯧꯕ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯑꯃꯅꯤ ꯃꯤꯑꯣꯏ ꯈꯔꯕꯨ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯒ ꯑꯐꯕ ꯃꯈꯜꯒꯤ ꯅꯣꯡꯃꯩ ꯕꯣꯝ ꯑꯃꯗꯤ ꯗ꯭ꯔꯣꯟ ꯄꯤꯗꯨꯅ ꯊꯥꯗꯣꯛꯂꯒ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯅꯤ ꯃꯁꯤꯗ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯌꯦꯜꯂꯣ ꯐꯨꯔꯨꯞ 53ꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯃꯗꯤ ꯄꯥꯠꯁꯤꯡꯗ ꯍꯨ ꯆꯦꯟꯕ ꯄ꯭ꯂꯥꯁꯇꯤꯛ ꯊꯥꯗꯔꯛꯄꯗꯒꯤ ꯇꯝꯊꯤꯕ ꯀꯦꯟꯁꯔ ꯂꯩꯅꯥ ꯄꯣꯛꯍꯜꯂꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯤꯔꯣꯜ ꯑꯁꯤꯒꯤ ꯆꯥꯔꯣꯜ ꯐꯥꯎꯕ ꯃꯨꯠꯈꯤꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯕꯥꯏꯑꯣꯀꯦꯃꯤꯀꯦꯜ ꯋꯥꯔ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯑꯃꯨꯛ ꯀꯣꯟꯅ ꯃꯔꯤ ꯂꯩꯅꯕ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯒ꯭ꯔꯦꯗ ꯄꯦ ꯌꯥꯎꯅ ꯗꯥꯏꯚꯔꯁꯤꯡꯒꯤ ꯐꯪꯐꯝ ꯊꯣꯛꯄꯁꯤꯡ ꯆꯞ ꯆꯥꯅ ꯐꯪꯍꯜꯂꯨ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯗꯥꯏꯚꯔꯁ ꯑꯦꯟड ꯇꯦꯛꯅꯤꯁꯤꯌꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯑꯦꯗꯚꯥꯏꯖꯔ ꯀꯣꯡꯕ꯭ꯔꯥꯏ ꯂꯥꯛꯄꯝ ꯏꯕꯣꯝꯆꯥꯅ ꯍꯥꯏ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯗ꯭राꯏꯚꯔꯁꯤꯡꯅ ꯐꯪꯂꯤꯕ ꯒ꯭ꯔꯦꯗ ꯄꯦꯒꯤ ꯆꯥꯡꯗꯒꯤ ꯃꯅꯤꯄꯨꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯦꯝꯕ ꯑꯣꯏꯔꯤ ꯒ꯭ꯔꯦꯗ ꯄꯦ ꯍꯦꯟꯒꯠꯄꯒꯤ ꯋꯥꯐꯝ ꯌꯥꯎꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯗ꯭राꯏꯚꯔꯁꯤꯡꯅ ꯂꯩꯉꯥꯛ ꯌꯥꯎꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯀꯌꯥꯔꯛ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯗ꯭राꯏꯚꯔꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯒ꯭ꯔꯦꯗ ꯄꯦ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯂꯨꯄꯥ 1,100 ꯔꯣꯝꯇꯃꯛ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯨꯝꯖꯥ 2016ꯗꯒꯤ ꯍꯧꯗꯨꯅ ꯌꯨꯝꯂꯣꯟꯅꯔꯤꯕ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯃꯤꯖꯣꯔꯥꯝ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯑꯃꯗꯤ ꯁꯤꯛꯀꯤꯝ ꯌꯥꯎꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯒ꯭ꯔꯦꯗ ꯄꯦꯒꯤ ꯁꯦꯟꯐꯝ ꯑꯁꯤ ꯂꯨꯄꯥ 2,100ꯗ ꯍꯦꯟꯒꯠꯄꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯂꯩꯉꯥꯛꯀꯤ ꯗ꯭राꯏꯚꯔꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯒꯕꯔꯅꯔꯅ ꯃꯔꯤ ꯂꯩꯅꯕ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡꯗ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯊꯕꯛ ꯄꯥꯏꯈꯠꯄꯤꯅꯕ ꯈꯪꯍꯟꯕ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯒ꯭ꯔꯦꯗ ꯄꯦ ꯍꯦꯟꯒꯠꯄꯒꯤ ꯋꯥꯐꯝ ꯌꯥꯎꯅ ꯗ꯭राꯏꯚꯔꯁꯤꯡꯒꯤ ꯂꯩꯔꯤꯕ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯑꯣꯊꯣꯔꯤꯇꯤꯅ ꯊꯕꯛ ꯄꯥꯏꯈꯠꯇꯅ ꯊꯝꯕ ꯑꯁꯤꯃꯛ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯅꯧꯅ ꯁꯦꯝꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯗ꯭राꯏꯚꯔꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌా ꯑꯁꯤ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯒ꯭ꯔꯦꯗ ꯄꯦ ꯍꯦꯟꯒꯠꯄ ꯌꯥꯎꯅ ꯄꯤꯐꯝ ꯊꯣꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯄꯤꯌꯨ ꯂꯩꯉꯥꯛꯀꯤ ꯗ꯭राꯏꯚꯔꯁꯤꯡꯗ ꯐꯪꯐꯝ ꯊꯣꯛꯄꯁꯤꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯐꯪꯍꯜꯂꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯔꯣꯏꯕ ꯄꯥꯎꯗ MPAꯒꯤ 39 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯅꯨꯃꯤꯠꯇ ꯃꯤꯂꯤꯇꯔꯤ ꯑꯦꯐꯤꯌꯔꯁ ꯀꯃꯤꯇꯤꯒꯤ ꯋꯥꯔꯣꯜ ꯐꯦꯕ꯭ꯔꯨꯋꯥꯔꯤ 7, 2023 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯁꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯅꯦꯜ ꯂꯤꯕꯔꯦꯁꯟ ꯐ꯭ꯔꯟꯠ UNLF-ꯒꯤ ꯂꯥꯟꯃꯤ ꯁꯤꯡꯂꯨꯞ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯑꯥꯔꯃꯤ MPAꯒꯤ 37 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯅꯨꯃꯤꯠꯅꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ UNLF ꯃꯤꯂꯤꯇꯔꯤ ꯑꯦꯐꯤꯌꯔꯁ ꯀꯃꯤꯇꯤꯅ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯌꯦꯜꯍꯧꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯂꯣꯏꯅꯅ MPAꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯊꯣꯛꯆꯕ UNLF MACꯒꯤ ꯋꯥꯔꯣꯜ ꯏꯔꯩꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯍꯥꯏꯅ ꯀꯣꯏꯔꯦꯡꯅ ꯂꯨꯆꯤꯡꯕ UNLFꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯐ ꯄꯕ꯭ꯂꯤꯁꯤꯇꯤ M ꯁꯛꯍꯦꯟꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ UNLFꯒꯤ MACꯒꯤ ꯀꯨꯝꯁꯤꯒꯤ ꯋꯥꯔꯣꯜ ꯑꯁꯤ ꯏꯔꯩꯆꯥ ꯃꯅꯤꯄꯨꯔꯗ ꯑꯃꯗꯤ ꯋꯦꯁꯤꯌꯥꯒꯤ ꯑꯀꯣꯏꯕꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯍꯣꯡꯂꯛꯂꯤꯕ ꯐꯤꯚꯝꯁꯤꯡ ꯑꯃꯁꯨꯡ ꯃꯁꯤꯅ ꯄꯨꯊꯣꯔꯛꯂꯤꯕ ꯃꯤꯂꯤꯇꯔꯤ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯗ ꯃꯥꯌꯣꯟ ꯊꯝꯖꯒꯦ ꯃꯁꯤꯗ ꯏꯔꯩꯆꯥꯁꯤꯡꯅꯁꯨ ꯋꯥꯈꯜ ꯇꯥꯕꯤꯌꯨ ꯍꯥꯏꯔꯛꯂꯤ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯋꯥ ꯑꯅꯥ ꯃ꯭ꯌꯥꯟꯃꯥꯔꯗ ꯁꯣꯛꯅꯔꯤꯕ ꯁꯤꯚꯤꯜ ꯋꯥꯔ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃ꯭ꯌꯥꯟꯃꯥꯔ ꯂꯩꯕꯥꯛ ꯑꯁꯤ ꯑꯆꯧꯕ ꯂꯩꯕꯥꯛꯁꯤꯡ ꯃꯔꯨꯑꯣꯏꯅ ꯏꯟꯗꯤꯌꯥ ꯆꯥꯏꯅꯥ ꯔꯁꯤꯌꯥ USAꯒꯤ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯀꯤ ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯃ ꯑꯣꯏꯍꯜꯂꯤ ꯍꯥꯏꯕꯁꯤ ꯏꯈꯪ ꯈꯪꯅꯔꯕ ꯋꯥꯐꯝꯁꯤꯡ ꯉꯥꯛꯇꯅꯤ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥꯅ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤꯒꯤ ꯂꯩꯉꯥꯛꯄꯨ ꯐꯩꯒꯥꯛ ꯐꯩꯅ ꯁꯧꯒꯠꯂꯤ ꯑꯃꯔꯣꯝꯗꯅ USAꯅꯆꯤꯡꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯅꯣꯡꯆꯨꯞꯀꯤ ꯂꯩꯕꯥꯛꯁꯤꯡꯅ NLDꯅ ꯂꯨꯆꯤꯡꯕ ꯅꯦꯁꯅꯦꯜ ꯌꯨꯅꯤꯇꯤ ꯒꯚꯔꯟꯃꯦꯟꯠꯄꯨ ꯐꯣꯡꯅ ꯁꯧꯒꯠꯂꯤ ꯏꯟꯗꯤꯌꯥꯗꯤ ꯂꯥꯜꯍꯧꯕꯁꯤꯡꯕꯨꯁꯨ ꯁꯧꯒꯠꯂꯤ ꯑꯗꯨꯒ ꯂꯥꯟꯃꯤꯒꯤ ꯂꯩꯉꯥꯛꯁꯨ ꯑꯗꯨꯃꯛ ꯃꯔꯤ ꯂꯩꯅꯔꯤ ꯑꯁꯤꯒꯨꯝꯕ ꯏꯟꯗꯤꯌꯥꯒꯤ ꯑꯅꯤ ꯂꯣꯡꯕ ꯂꯤꯆꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯤꯌꯥꯗꯤ ꯊꯥꯖꯕ ꯌꯥꯕ ꯃꯤꯆꯪ ꯅꯠꯇꯦ ꯍꯥꯏꯅ ꯃ꯭ꯌꯥꯟꯃꯥꯔ ꯂꯥꯟꯃꯤꯒꯤ ꯂꯩꯉꯥꯛꯅ ꯈꯜꯂꯤ ꯂꯥꯜꯍꯧꯕꯁꯤꯡꯅꯁꯨ ꯈꯜꯂꯤ ꯑꯗꯨꯒ ꯆꯥꯏꯅꯥ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔ ꯂꯥꯟꯃꯤꯒꯤ ꯃꯥꯌꯣꯛꯇ ꯂꯥꯜꯍꯧꯔꯤꯕꯁꯤꯡꯗ ꯃ꯭ꯌꯥꯟꯃꯥꯔ ꯂꯥꯟꯃꯤꯒ ꯂꯥꯜ ꯇꯧꯅꯕ ꯂꯦꯞꯇꯨꯅ ꯁꯤꯖ ꯐꯥꯌꯔ ꯇꯧꯅꯅꯕ ꯄ꯭ꯔꯦꯁꯔ ꯀꯟꯅ ꯄꯤꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯆꯥꯏꯅꯥ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯂꯩꯕ ꯂꯥꯜꯍꯧꯕ ꯑꯌꯥꯝꯕ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤꯒꯤ ꯂꯩꯉꯥꯛꯀ ꯁꯤꯖ ꯐꯥꯌꯔ ꯇꯧꯅꯈ꯭ꯔꯦ ꯂꯥꯜꯍꯧꯕꯁꯤꯡꯅ ꯄꯥꯏꯁꯤꯜꯂꯝꯕ ꯖꯥꯗꯦ ꯁ꯭ꯇꯣꯟ ꯃꯥꯏꯟ ꯐꯥꯎꯕ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤꯅ ꯍꯟꯗꯣꯛꯈ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝꯗ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟ ꯑꯗꯨ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤꯅ ꯁꯧꯒꯠꯄ ꯄꯥꯔꯇꯤꯒꯤ ꯃꯤꯔꯦꯞꯁꯤꯡꯅ ꯃꯁꯤꯡ ꯌꯥꯝꯅ ꯍꯦꯟꯅ ꯚꯣꯠ ꯀꯥꯈ꯭ꯔꯦ ꯑꯗꯨꯅ ꯏꯂꯦꯛꯁꯟ ꯃꯇꯨꯡꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯑꯣꯏꯔꯛꯄ ꯌꯥꯕ ꯐꯤꯚꯝꯁꯤ ꯍꯥꯟꯅꯗꯒꯤꯁꯨ ꯂꯥꯜꯍꯧꯕꯁꯤꯡꯅ ꯄꯥꯡꯒꯜ ꯀꯟꯅ ꯂꯩꯔꯛꯄ ꯆꯤꯡꯒꯤ ꯂꯝꯗꯝꯁꯤꯡꯗꯗꯤ ꯅꯦꯁꯅꯦꯜ ꯌꯨꯅꯤꯇꯤ ꯒꯚꯔꯟꯃꯦꯟꯠꯇ ꯌꯥꯎꯕ
ꯃꯐꯝ ꯃꯐꯝꯗꯨꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯑꯗꯨꯃꯛ ꯄꯥꯏꯔꯒ ꯂꯩꯈꯤꯒꯅꯤ ꯑꯗꯨꯕꯨ ꯁꯤꯇꯤ ꯑꯃꯁꯨꯡ ꯇꯥꯎꯟꯁꯤꯡꯗꯤ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤꯅ ꯃꯊꯪ ꯑꯃꯨꯛ ꯍꯟꯅ ꯄꯥꯏꯁꯤꯜꯂꯛꯂꯤ ꯐꯤꯚꯝ ꯑꯁꯤꯗ ꯇꯨꯡ ꯀꯣꯏꯅ ꯀꯥꯟꯅꯒꯗꯧꯔꯤꯕꯁꯤ ꯆꯥꯏꯅꯥꯅꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯋꯦꯁꯤꯌꯥ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯑꯆꯧꯕ ꯑꯍꯣꯡꯕ ꯄꯨꯔꯛꯀꯗꯕ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯀꯤ ꯃꯥꯌꯣꯟ ꯑꯗꯨꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯋꯦꯁꯤꯌꯥꯒꯤ ꯑꯇꯩ ꯅꯤꯡꯇꯝ ꯂꯥꯜꯍꯧꯕꯁꯤꯡꯅ ꯑꯣꯏꯔꯛꯀꯗꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯀꯥꯟꯅꯕ ꯃꯄꯨꯡ ꯐꯥꯅ ꯂꯧꯃꯤꯟꯅꯗꯨꯅ ꯅꯤꯡꯇꯝ ꯂꯥꯜꯍꯧꯒꯤ ꯄꯟꯊꯨꯡ ꯌꯧꯅ ꯆꯪꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ UNLF MACꯅ ꯊꯥꯖꯕ ꯊꯝꯖꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ